Angakpana thalaba malem asigi taret suba saruk ngasi amuk mayamgi mafamda pudun laksari. Angakpana thalaba malem asigi maramda aikoi khara khangmin haurasi. Number 1. Mamangaida Egypt ki miyamna nupi gi hakchang tangkhai oiba amasung tangkhai amana haudong oiba lairembi ama khurumnaramni. Number 2. Mamangai gi Egypta haudong da sokpan ba thokan ba misamsing akan ba seirak piramni. Number 3. Shangchatta haudong na nongmada pung tara nipal lom tummi. Number 4. Mapi dagi haudong masa singna hena tummi. Maramde tumma matamda makhoi gi growth hormone sing release tawi. Number 5. Haudong na amambada phajana uba ngami. Aduna makhoi na ahingda koisat chatlibani. Number 6. Haudong gi kidney sing thoidong na ngakningai oi. Maramdi makhoi na chumthoklaba ising thakpagi mahutta chumthoktaba ising thakpa ngami. Khudam moina hairabada haudong na samudragi ising bawba thakpa ngami. Ising duda yawba thumhi gi saruksing haudong gi kidney na chumthokpa ngami. Number 7. Haudong ga hui ga manadaba amalai. Madudi haudong di athumbagi mahau khangnabagi sense sende. Aduna athumba asapot sing pijabada haudong na haraude. Amasung pam na sadi. Number 8. Ihan hanbo oina haudong gi show England da kumja 1871 da pangthoki. Satnabi asi haujik su makha ta na sathari. Number 9. Haudong gi heartbeat ki sang minute amada 110 dagi na 140 gi sang oiduna sang chatta pabada mioi bagi heartbeat ki sang gi sharuk ani rom oi. Number 10. Giraffe hairiba sa makhal ase tumbagi sang yamna nemi. Makhoi ayamana nongmuda minute 10 dagi pung ani rom damak tummi. Ayama matamda makhoi na lepna tummi. Number 11. Giraffe amagi pattern sing haibadi lengbagi mawong atopa giraffe amaga pungkhen khenai. Number 12. Giraffe ki marai centimeter 45 phawba sangba yai. Masina makhoi bu yamna wangba una sing machinjak oina thattuna chaba ngamhalli. Number 13. Giraffe na pungda mile 35 phawba chen mangamduna shagol ayambadagi lamjen yangba heli. Number 14. Giraffe ki makhong yamna sangbana chatpada atenma matamgi manungda mafam kaya marang kaina yowba ngamhalli. Sangchatta sa asigi chatpagi speed ase pungda mile 10 romni. Number 15. Haukiba chahi kul asida scientist singna solar system gi wangda planet lishing ama hena thengnakhri. Number 16. Mioi bagi hakchang da mile lishing humpu gi igi utong sing lai. Number 17. Mioi bada sijinaba birth control pill sing gorilla sing da su sinaba ya. Number 18. Dolphin na mamit na mapanglaga tummi. Number 19. France da asiba mi amaga luhongba lo na ya. Number 20. Russia gi laimai gi pak chawba ase Pluto hariba planet sidagi heli. Aroi bada video sibu yengbiri ba khuding makpu thagachari.